Myanmar da THOKLIBA IRANG asi MAPUNG LAKSHINDRI PHAOBA Leibak Asida Changshilakkhiba Refugee Shing Adumak Changjapham Pikhigani HAINA Union Home Minister Amit Shah na PHONGDORAKLI Wafam asi haukiba tang marida Mizoram gi Chief Minister Laldu Homana New Delhi da leiba Union Home Minister Amit Shah gi office ta unaba amada mahakna phongdokhibani Mizoram da Changjapham laudana leiriba Myanmar gi refugee sing gi matangda Mizoram gi Chief Minister Laldu Homana pukhatkiba wafam sing gi matangda palladuna Union Home Minister Amit Shah na hai Myanmar da gi lanjenaraktuna Leibak asigi tongan ba state kharada Changjapham lauriba refugee sing Myanmar da tangdu leitaba fibam mapung fana hanjilakri PHAOBadi Adumak lehankhigani Adumak pu refugee sing adugi biometric data lobagi thabakti tangai fadaba ama oi Maramaduna Makhoi Sing Adugi biometric data lobagi thabak mapung fana paikhatkadabani haiba wafam sing Mizoram gi Chief Minister da Union Home Minister Amit Shah na makhatana khanganki